RDNPR Minister Yumnam Khemchandgi Singjama Yumnam Lekai de Leba Yum da Sakhangdaba Singna Bom Lang Sinduna attack Daukre. Chief Minister na Awangba Thakta Yaning Daba Fongdokre. Anti-narcotic task forces semduna satellite amadi anoba technology kaya sizinaduna popi thaba mafam sing khangtoktuna maru fangna manghangani haibagi thajaba chief minister na pirakle haina maheshwar thaunau jamna phongdorakli. Santi hanjalakpadai khoi khudingmak wakhal fathaminaba punsinduna apunbagi pangal sagatpa changi haina yas amadi works minister Govindas Konthaujamna phongdokre. Amasong Manipur Olympic Association ki founder president Oiramba amadi Manipur da National Games purangnaba achauba thongdang lauramba Laikhidraba RK Madhuryajit Singh gi chama 13 suba mapok kumon thoram pangthokre.